भारत सरकार मणिपुर मनुगी लेंगाक्ता खुद थिंजिंदुना खाबै खरा सरकपन मरम ओइरगा मणिपुर असि मई हौना चाकले कुकी सिंबु खुनिक ओइना सिजनरगा लमदम मसिदा प्रॉक्सी वार थोहंदुना अहानबदा कुकीगा मैतैगा मथंगदा कुकीगा नागागा हतोकनहंदुना ngasi maksu मणिपुर असि अवाबा कया मयुकनरि मसिदा नतना एनआरसी तौदना सेंसस तौबु यारो हाइबगी अकनब खोंजंग कयासु चंगसिनरि असिंगम चाकलिबा मईसि मुथतनाबु होतनाबगी महुता हेन मैचाक फगटननाबा सिंग इंसिनबगी थौसिलसु दिल्लीदगी चथब लेप्त्रि थौंग असि मणिपुर मियामना मयकसिन खंगबदगी स्टेट असिदा बीजेपी की लेंगाक अमा लेना हौखिबा पार्लियामेंट की मिखलदा मणिपुरदा ममांगदा अमुक्ता थोखिद्रिबा मोंगदा आउटर अमदी इनर मणिपुर पार्लियामेंटरी कंस्टिट्यूएंसीदा मणिपुर मियामना बीजेपी की मिरे माइथीबा पीएमलबा मतुंगदा पार्लियामेंट कांग्रेस की मिहुत अनि थाखिबदु सेंटर की बीजेपी लेंगाकना नाचुंगदबगुमना ngasi maksu स्टेट की लेंगाकता खाबै खरा साब लेप्त्रि स्टेट असिदा पॉपुलर गवर्नमेंट अमा लैबा मलहनबा तसेंग पॉपुलर गवर्नमेंट अमा मणिपुरदा लैब्रा हाइबदुदी हंगनिंगाई ओइरि चीफ मिनिस्टर वाई केमचाना चीफ मिनिस्टर ओइना वसक लौखिबदु कुमजा लिसिंग अनिगि सुपना कुंतरुक की फेब्रुआरी थादनी ngasi था तरेट पॉपुलर गवर्नमेंट अमा लेरकपसिदा करिगी मिनिस्टर एक्सपांशन तौबगी अयाबा पीदुना लैबनो चीफ मिनिस्टर अमदगी डिप्यूटी चीफ मिनिस्टर अमना हेन शक्ति पिसिंदुना इम्फालदा डिप्यूटी चीफ मिनिस्टर की महूत सिनबा नॉमिनी अमबु मिनिस्टर की महूत सिलगा ऑफिशियल ओइबा थबक तौबगी अयाबा पिरकपदा चीफ मिनिस्टर न करिगी तुमिना लेसिल्ले इंडियन कॉन्स्टिट्यूशन स्टेट अमदा पीरिबा शक्ति की मतुंग इनदी मिनिस्टर अमना मथौ पांथोकप ngamloi नत्रगा ngamde हाइरगदी चीफ मिनिस्टर न मिनिस्टर लौथोकलगा अतोपा थबक पाइबा ngamगदबा एमएलए अमबु मिनिस्टर ओइना हापगी शक्ति पीरी हौजी मणिपुरदा लैबा सरकार असिदी कनाना सीएम ओइबा कनाना डिप्यूटी सीएम ओइबा हाइबदु दिल्लीदगी लैंडिंग तौलगा मिनिस्टर ओइरे मणिपुर मियाम थागतखिबा केंद्र की म्यूसिंग अदु लाइटेंगी म्यूट ओइना लैबगुम सेंटर कॉन्स्टिट्यूशन की खोंगाउनरगा मणिपुरदा लेंगाक चलायहल्ली सेंटर मणिपुरदा पॉपुलर गवर्नमेंट अमा मथौ तौबु ngamdre खलगदी सरकार अदु मुथतलगा नौना मिखल पांथोक्तुना मियाम अपांबा मतुंगिना अनौबा सरकार अमा सेमनबा खुदोंजाबा अदु पीबसु तौदे सेंटर लेंगाक पाइबा पार्टी की गवर्नमेंट अमा स्टेट तसु ममिंगतगी ओइना लेहनबा अतोपा सरकार पाइखिबदसु पामदबा सेंटर की लेंगाक की मानबा पार्टी की सरकार अमा यंगजंग लाउना लेहलबसु पामदबा मिचंग असिदी मणिपुर मियामना तुमिना यंगजंग लेथोकप चुमलोय पार्लियामेंटरी मिखलदा तौखिबगुमना लाकदोरिबा असेंबली मिखल असिदसु दिल्लीदगी खबै खरा साबा यारोइदबा मोंगदा स्टेट की याइफनबा खनबा सरकार अमा लिंगनबा मणिपुर मियामना दिल्लीदा पीनिंगलिबा पौजिलदु मिखल की वोट नम्बर मतमदा पीहौबु चुमगनी मणिपुर मियामगी मागी केंद्रदा मतिक चाबा मी थगलगा मतम खक्तदा हाइबा दिल्लीदा मणिपुर की असेंग प्रॉब्लम अदु खंगनबा ngamgani अदुना मतिक चाबा मी थगतपा मथौ ताय मसिना तदुना दिल्ली की याका येंगदुना हिरम खुदिमक्ता yes sir हाइगदो मी अदुमक थगतुना लेरगदी मणिपुर मियामगी अवाबा मैसा अदुमक मयुकनदुना लेबा ताबनी अखोगी तुंगी लंबी अखोने सेमजगदबनी हाइबसी खंगना मियामगी म्यूट खनबा तमसी मणिपुर की लेंगाक पसिंगी मफमदा मियामगी खोलाव ताना तसिनदबा खंगना खंगसिनदबा उना उसिनदबा अनम आहा चुरबा ngakta ओइबदगी पारम चुमना लेंगाक लोंगी थवाई पांगम ngamde लेंगाक पसिंगना अपुनबगी शक्ति अमदी मियामगी लंथुम ngak senba ngamdabagi phibamda laibasi kari maramdagi oirakkhibano haibadu nainanigai oiri मणिपुर अपिप फुरुप हाइबदी नेशनल ओइजरबसु लैसेम लोन खुंतक लोन अमदी लेंगाक लोन की ओइबा टॉप पुवाई लेजब लमदम अमनी अदुंगै कंगलीपा ngasi मणिपुर मनिंग तंबा निंथौ पांबा लेबा ओइरक्खिबगी सही 5,000 हेनबगी पुवाई लेरी एशियाटिक सोवेरेन कंट्री ओइरक्खिबा कंगलीपा मणिपुर की लेंगाक लोन खुंचता अका अकुम नाइबा मनिंग तंबा अमुक मांगबा अमुक हना मनिंग तंबा फंगबगी सांगलाव पुवारी सही 3 खुंतक असिखिबा अमुक हन मनिंग तम फंखिबा अमदी कुमजा 1994 अरोई बनिंग तम ngaknabagi lanthengda maithikhraba matung कुमजा 1993 अमुक मनिंग तम फंगदुना सही अनि हेना मियामगी लेंगा एकलबा मतुंगदा इंडिया की लमहुई लौसिंग पुबुलुसिंग बसिंगना मणिपुर अमुक हन्ना कुमजा 1994 नमलौ लौसिंगखिबदगी लेबाक असिगी स्टेट अम ओइना लेरखिबनी मणिपुर मनिंग तम लिबा सांगलबा खोंचत की ममल यामलबा पुवारी खोंगुल लिबिनबा तोंगान मियोई अमता लेतबदगी इंडिया की लुसिंग बसिंगना मणिपुर बु हौजिक फावबदा मसक खंबा ngamdabagi
ꯂꯧꯃꯤ ꯑꯃꯒꯨꯝ ꯍꯤꯡꯂꯤꯕ꯭ꯔꯥ ꯍꯥꯏꯕꯁꯤꯅꯤ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯃꯌꯥꯏ ꯂꯝ ꯗꯤꯜꯂꯤꯗ ꯂꯩꯉꯥꯛꯂꯣꯟꯒꯤ ꯊꯋꯥꯏ ꯄꯥꯡꯒꯨꯜꯁꯤꯡꯕꯁꯤꯡꯅ ꯃꯅꯤꯄꯨꯔꯒꯤ ꯄꯨꯋꯥꯔꯤ ꯑꯃꯗꯤ ꯌꯦꯜꯍꯧ ꯐꯨꯔꯨꯞꯁꯤꯡꯕꯨ ꯂꯨꯝꯅ ꯂꯧꯕꯤꯗꯕꯗꯒꯤ ꯁ꯭ꯇꯦꯠ ꯑꯁꯤꯗ ꯃꯤꯇꯣꯞꯀꯤ ꯏꯆꯥꯎ ꯊꯣꯛꯍꯟꯕꯒ ꯂꯣꯏꯅꯅ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯍꯥꯏꯕꯗꯤ ꯇꯦꯔꯤꯇꯣꯔꯤꯌꯦꯜ ꯏꯟꯇꯤꯒ꯭ꯔꯤꯇꯤ ꯃꯆꯦꯠ ꯃꯆꯦꯠ ꯊꯨꯒꯥꯏꯅꯅꯕ ꯂꯩꯉꯥꯛꯂꯣꯟꯒꯤ ꯂꯧꯇꯨꯅꯕ ꯄꯣꯂꯤꯇꯤꯀꯦꯜ ꯀꯟꯁꯄꯤꯔꯦꯁꯤ ꯂꯤꯁꯥꯡꯁꯤꯠꯅ ꯆꯠꯊꯔꯤꯕ ꯑꯁꯤꯗ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯈꯪꯂꯕꯁꯨ ꯈꯪꯁꯤꯟꯅꯗꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤ ꯃꯤꯈꯥ ꯄꯣꯜꯂꯕ ꯃꯤꯅꯥꯏ ꯅꯥꯏꯊꯥꯡꯒꯤ ꯄꯨꯟꯁꯤ ꯑꯣꯏꯔꯛꯈꯤꯕꯗꯒꯤ ꯑꯅꯝ ꯑꯍꯥ ꯆꯨꯕꯗꯒꯤ ꯑꯣꯏꯒꯗꯧꯔꯤꯕ꯭ꯔꯥ ꯅꯠꯇ꯭ꯔꯒ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯗꯤꯜꯂꯤꯒꯤ ꯍꯥꯏꯀꯃꯥꯟꯅ ꯃꯤꯁꯨꯝꯂꯥꯡ ꯍꯥꯏꯕꯗꯤ ꯃꯤꯇ꯭ꯔꯪꯗ ꯄꯪꯊꯗꯨꯅ ꯍꯪꯂꯥꯏꯒꯨꯝꯅ ꯌꯣꯡꯅ ꯖꯒꯣꯏ ꯁꯥꯕꯒꯤ ꯊꯧꯑꯣꯡ ꯆꯠꯊꯗꯨꯅ ꯂꯩꯔꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯍꯪꯅꯤꯡꯉꯥꯏ ꯑꯣꯏꯔꯤ ꯁ꯭ꯇꯦꯠ ꯑꯁꯤꯒꯤ ꯂꯩꯉꯥꯛꯀꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯁꯦꯟꯇꯔꯗ ꯃꯇꯝ ꯃꯇꯝꯒꯤ ꯂꯩꯉꯥꯛꯂꯣꯟꯒꯤ ꯆꯨꯛꯂꯤ ꯄꯥꯏꯕ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯐꯤꯖꯤ ꯐꯤꯅꯥ ꯄꯥꯏꯗꯨꯅ ꯈꯨꯠ ꯂꯣꯟꯅꯗꯨꯅ ꯖꯤ ꯇꯧꯕꯗꯒꯤ ꯀꯨꯜꯂꯨ ꯀꯨꯟꯕ ꯂꯦꯞꯄꯨ ꯂꯦꯞꯄ ꯇꯧꯗꯨꯅ ꯃꯤꯌꯥꯝꯅ ꯇꯨꯃꯤꯠ ꯀꯥꯡꯒꯨꯝꯅ ꯎꯔꯛꯂꯤꯕ ꯍꯥꯏꯕ ꯂꯥꯡꯇꯛꯅꯕ ꯋꯥꯍꯪ ꯑꯁꯤ ꯂꯩꯇꯕꯁꯨ ꯅꯠꯇꯦ ꯏꯟꯗꯤꯌꯥꯒꯤ ꯄ꯭ꯔꯣꯛꯁꯤ ꯑꯃꯗꯤ ꯖꯤꯑꯣ ꯄꯣꯂꯤꯇꯤꯛꯁꯇ ꯏꯂꯤꯒꯦꯜ ꯏꯃꯤꯒ꯭ꯔꯦꯟꯠꯁꯤꯡꯅ ꯆꯠꯊꯈꯤꯕ ꯂꯥꯜ ꯆꯍꯤ 3 ꯍꯦꯜꯂ ꯐꯥꯎꯕꯗ ꯋꯥꯔꯣꯏꯁꯨ ꯂꯩꯍꯟꯗꯅꯕꯒꯤ ꯆꯩꯔꯥꯛꯇ ꯃꯤꯇꯣꯞ ꯈꯟꯗꯣꯛꯄ ꯇꯧꯗꯅ ꯌꯨꯝꯀꯣꯛ ꯃꯁꯤꯡ ꯊꯤꯕꯒꯤ ꯊꯧꯔꯥꯡ ꯑꯁꯤ ꯆꯠꯊꯈꯤꯕꯒꯤ ꯃꯥꯌꯣꯛꯇ ꯃꯤꯌꯥꯝꯅ ꯃꯁꯥꯒꯤ ꯁꯛꯇꯝ ꯉꯥꯛꯆꯅꯕꯒꯤ ꯄꯥꯟꯗꯝꯗ ꯃꯤꯇꯣꯞ ꯍꯥꯟꯅ ꯈꯟꯗꯣꯛꯂꯒ ꯆꯠꯅꯔꯕ ꯃꯇꯨꯡꯗ ꯀꯣꯟꯅ ꯃꯤꯁꯤꯡ ꯊꯤꯒꯗꯕꯅꯤ ꯍꯥꯏꯕ ꯈꯣꯡꯖꯪꯒꯤ ꯇꯣꯉꯥꯟ ꯇꯣꯉꯥꯟꯕ ꯋꯥꯊꯣꯛ ꯀꯌꯥꯁꯨ ꯂꯩꯔꯤ NRC ꯆꯠꯍꯟꯕ ꯑꯃꯗꯤ ꯃꯤꯀꯣꯛ ꯊꯤꯕ ꯍꯥꯏꯕꯁꯤ ꯁꯦꯟꯇ꯭ꯔꯦꯜ ꯒꯚꯔꯟꯃꯦꯟꯠꯀꯤ ꯃꯊꯧ ꯑꯣꯏꯖꯔꯕꯁꯨ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯅ ꯄꯣꯄꯨꯂꯦꯁꯟ ꯀꯃꯤꯇꯤ ꯁꯦꯝꯈꯤꯕꯗꯨ ꯃꯊꯧ ꯄꯥꯡꯊꯣꯛꯇꯨꯅ ꯂꯣꯒꯤ ꯄ꯭ꯔꯣꯁꯦꯁ ꯃꯈꯥꯗ ꯃꯤꯇꯣꯞ ꯈꯟꯗꯣꯛꯇ꯭ꯔꯤ ꯐꯥꯎꯕ ꯁꯦꯟꯁꯁ ꯆꯠꯊꯕꯤꯗꯅꯕ ꯃꯈꯣꯏꯒꯤ ꯑꯣꯏꯕ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯇꯛꯁꯤꯟꯕ ꯉꯝꯗꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯑꯗꯨꯕꯨ ꯁꯦꯁꯣꯁꯤꯡꯒꯤ ꯃꯔꯛꯇ ꯂꯣ ꯀꯣꯔꯠꯇ NRC ꯍꯥꯟꯅ ꯇꯧꯕ ꯁꯦꯟꯁꯁ ꯀꯣꯟꯅ ꯆꯠꯊꯅꯕ ꯐꯥꯏꯜ ꯇꯧꯈꯤꯕ ꯑꯗꯨꯅ ꯃꯔꯝ ꯑꯣꯏꯔꯒ ꯍꯥꯊꯨ ꯃꯑꯣꯡꯗ ꯁꯦꯟꯁꯁ ꯄꯥꯡꯊꯣꯛꯂꯛꯂꯣꯏ ꯍꯥꯏꯕꯒꯤ ꯊꯥꯖꯕꯗꯤ ꯂꯩꯔꯤ ꯂꯩꯉꯥꯛꯄꯁꯤꯡꯅ ꯃꯤꯀꯞ ꯊꯣꯛꯂꯣ ꯑꯅꯝ ꯑꯍꯥ ꯆꯨꯕ ꯃꯤꯈꯥ ꯄꯣꯟꯕꯒꯤ ꯂꯥꯡꯗꯒꯤ ꯅꯥꯟꯊꯣꯛꯂꯣ ꯅꯔꯩꯕꯥꯛ ꯑꯃꯗꯤ ꯃꯤꯌꯥꯝꯒꯤꯗꯃꯛꯇ ꯀꯠꯊꯣꯛꯄꯒ ꯂꯣꯏꯅꯅ ꯅꯤꯡꯇꯝꯅ ꯍꯤꯡꯕ ꯉꯝꯕ ꯑꯣꯏꯖꯔꯣ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯑꯁꯤ ꯏꯁꯣꯔꯒꯤ ꯈꯣꯜꯂꯥꯎꯅꯤ ꯍꯥꯏꯕ ꯈꯪꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯃꯤꯌꯥꯝꯒꯤ ꯇꯔꯥꯝꯅ ꯑꯣꯛꯇꯨꯅ ꯊꯕꯛ ꯑꯣꯏꯅ ꯄꯥꯡꯊꯣꯛꯇꯨꯅ ꯃꯗꯨꯒꯤ ꯀꯥꯟꯅꯕꯁꯤꯡ ꯑꯗꯨ ꯂꯩꯕꯥꯛ ꯃꯤꯌꯥꯝꯗ ꯐꯪꯍꯟꯅꯕ ꯍꯣꯠꯅꯒꯗꯕꯅꯤ ꯑꯗꯨꯕꯨ ꯃꯁꯤꯒꯤ ꯑꯣꯟꯅ ꯇꯩꯅꯕꯗ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯣꯜꯂꯥꯎ ꯇꯥꯕꯤꯗꯅ ꯗꯤꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯌꯥꯊꯪ ꯃꯈꯥꯗ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕꯗꯒꯤ ꯀꯥꯡꯈꯣꯡ ꯆꯥꯏꯕ ꯃꯅꯤꯄꯨꯔ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯈꯤꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯍꯧꯖꯤꯛ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯒ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒ ꯁꯝꯅꯗꯕ ꯍꯥꯏꯕꯗꯤ ꯑꯐꯕ ꯃꯔꯤ ꯂꯩꯇꯕ ꯍꯥꯏꯕꯗꯨꯒ ꯆꯞ ꯃꯥꯟꯅꯔꯦ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯃꯃꯤꯡꯇꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯗꯨꯅ ꯃꯈꯣꯏꯒꯤ ꯌꯥꯏꯐꯅꯕ ꯍꯥꯏꯕꯗꯤ ꯅꯨꯡꯉꯥꯏꯅꯕ ꯍꯣꯠꯅꯕꯗ ꯄꯨꯛꯅꯤꯡ ꯆꯪꯗꯨꯅ ꯂꯩꯕꯗꯒꯤ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯕ ꯃꯅꯤꯄꯨꯔ ꯍꯥꯏꯕꯗꯨ ꯑꯣꯏꯔꯛꯄꯒꯤ ꯑꯆꯧꯕ ꯃꯔꯝ ꯑꯃ ꯑꯣꯏꯔꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯃꯁꯥꯒꯤ ꯃꯊꯧ ꯃꯁꯛ ꯈꯪꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯊꯃꯣꯏ ꯁꯦꯡꯅ ꯄꯥꯡꯊꯣꯛꯄ ꯇꯧꯔꯝꯂꯕꯗꯤ ꯉꯁꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯆꯠꯊꯔꯤꯕ ꯍꯥꯏꯕꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯔꯛꯂꯤꯕꯁꯤ ꯑꯣꯏꯔꯝꯂꯣꯏꯗꯕꯅꯤ ꯂꯩꯕꯥꯛ ꯃꯤꯌꯥꯝ ꯂꯩꯕꯒꯤꯗꯃꯛꯇ ꯂꯩꯉꯥꯛ ꯁꯥꯁꯟ ꯂꯩꯔꯤꯕꯅꯤ ꯍꯥꯏꯕꯁꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯈꯪꯕ ꯉꯝꯗ꯭ꯔꯤꯕꯁꯤ ꯌꯥꯝꯅ ꯂꯥꯏꯕꯛ ꯊꯤꯕꯅꯤ ꯃꯇꯝ ꯄꯨꯝꯅꯃꯛꯇ ꯂꯩꯕꯥꯛ ꯃꯤꯌꯥꯝꯕꯨ ꯀꯔꯤꯁꯨ ꯂꯩꯇꯅ ꯂꯂꯣꯟꯄꯣꯠꯀꯨꯝ ꯈꯟꯗꯨꯅ ꯍꯌꯦꯡ ꯏꯂꯦꯛꯁꯟꯒꯤ ꯃꯇꯝꯗ ꯁꯦꯜ ꯄꯤꯗꯨꯅ ꯂꯩꯔꯒ ꯚꯣꯠ ꯊꯥꯗꯍꯟꯒꯅꯤ ꯍꯥꯏꯅ ꯈꯟꯗꯨꯅ ꯂꯩꯕꯒꯨꯝ ꯇꯧꯔꯤꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯆꯍꯤ 3 ꯃꯈꯥꯏ ꯐꯔꯛꯀꯗꯧꯔꯕ ꯑꯁꯤ ꯂꯣꯏꯁꯤꯟꯒꯦ ꯍꯥꯏꯔꯕꯗꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯗꯤꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯗ ꯊꯧꯅꯥ ꯂꯩꯅ ꯏꯆꯪ ꯊꯧꯅ ꯇꯛꯁꯤꯟꯗꯨꯅ ꯂꯣꯏꯁꯤꯟꯕ ꯉꯝꯒꯗꯕꯅꯤ ꯃꯤꯌꯥꯝꯒꯤ ꯃꯤꯍꯨꯠ ꯑꯣꯏꯔꯤꯕꯁꯤꯡꯒꯤ ꯂꯤꯡꯖꯦꯜ ꯃꯥꯟꯅꯗꯕ ꯃꯁꯥ ꯃꯁꯥꯒꯤ ꯑꯣꯏꯖꯕ ꯊꯤꯕꯅ ꯃꯥꯡ ꯊꯥꯗꯨꯅ ꯊꯕꯛ ꯇꯧꯕ ꯂꯩꯕꯥꯛ ꯃꯤꯌꯥꯝꯒꯤ ꯈꯟꯗꯨꯅ ꯊꯕꯛ ꯇꯧꯗꯕꯁꯤ ꯁꯦꯟꯇꯔꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯕꯗꯒꯤ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏ ꯑꯣꯏꯔꯤꯕꯁꯤꯡꯕꯨ ꯁꯥꯟꯅꯅꯤꯡꯕ ꯃꯑꯣꯡꯗ ꯁꯥꯟꯅꯕꯅꯤ ꯍꯥꯏꯕ ꯌꯥꯏ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯔꯤꯕꯁꯤ ꯗꯤꯜꯂꯤ ꯂꯩꯉꯥꯛꯅ ꯃꯃꯤꯡꯇꯒꯤ ꯑꯣꯏꯕ ꯂꯩꯉꯥꯛ ꯑꯣꯏꯅ ꯊꯝꯂꯛꯂꯤꯕꯁꯤ ꯊꯥ 6 ꯃꯄꯨꯡ ꯐꯥꯖꯤꯜꯂꯛꯈ꯭ꯔꯦ ꯃꯁꯤ ꯐꯥꯎꯕꯗ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯀꯅꯥ ꯑꯃꯠꯇꯅ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯀꯤ ꯑꯔꯥꯟꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕ ꯉꯝꯗꯦ ꯗꯤꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯒꯤ ꯈꯣꯡꯌꯥꯗ ꯇꯨꯔꯒ ꯌꯥꯝꯅ ꯇꯣꯟꯅ ꯂꯩꯉꯥꯛ ꯁꯥꯁꯟ ꯇꯧꯕꯗꯒꯤ ꯉꯁꯤ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯍꯥꯏꯕꯗꯤ ꯍꯤꯔꯝ ꯈꯨꯗꯤꯡꯃꯛꯇ ꯁꯣꯠꯊꯗꯨꯅ ꯂꯩꯈꯥ ꯇꯥꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯗꯨꯅ ꯂꯩꯔꯛꯈꯤꯕꯅꯤ ꯃꯅꯤꯄꯨꯔꯒꯤ ꯑꯄꯨꯟꯕꯒꯤ ꯁꯛꯇꯝ ꯊꯨꯒꯥꯏꯅꯕ ꯍꯥꯏꯕꯗꯤ ꯀꯥꯡꯈꯣꯡ ꯆꯥꯏꯔꯕ ꯃꯅꯤꯄꯨꯔ ꯑꯃ ꯑꯣꯏꯅꯕ ꯍꯣꯠꯅꯔꯤꯕ ꯑꯐꯣꯡꯕ ꯌꯦꯛꯅꯕ ꯑꯣꯏꯔꯤꯕꯁꯤꯡ ꯑꯗꯨ ꯗꯤꯜꯂꯤ ꯂꯩꯉꯥꯛꯅ ꯃꯌꯦꯛ ꯁꯦꯡꯅ ꯈꯪꯂꯕꯁꯨ ꯉꯁꯤ ꯐꯥꯎꯕꯗ ꯃꯈꯣꯏꯒꯤ ꯃꯊꯛꯇ ꯑꯥꯏꯟꯒꯤ ꯑꯣꯏꯕ ꯃꯇꯤꯛ ꯆꯥꯕ ꯂꯧꯈꯠꯐꯝ ꯊꯣꯛꯄ ꯊꯕꯛ ꯑꯃꯠꯇ ꯂꯧꯈꯠꯇꯅ ꯐ꯭ꯔꯤ ꯊꯥꯗꯣꯛꯇꯨꯅ ꯊꯝꯅꯔꯤ ꯍꯧꯖꯤꯛ ꯃꯅꯤꯄꯨꯔꯒꯤ ꯑꯣꯏꯔꯤꯕ ꯐꯤꯕꯝ ꯑꯁꯤ ꯀꯔꯤꯃꯠꯇ ꯈꯟꯕꯤꯗꯅ ꯃꯅꯤꯄꯨꯔ ꯃꯤꯌꯥꯝꯅ ꯇꯥꯜꯂꯤꯕ ꯗꯥꯕꯤ ꯍꯥꯏꯕꯗꯤ NRC ꯍꯥꯟꯅ ꯄꯥꯡꯊꯣꯛꯂꯒ ꯁꯦꯟꯁꯁ ꯇꯧꯕꯤꯌꯨ ꯍꯥꯏꯕꯒꯤ ꯑꯆꯨꯝꯕ ꯗꯥꯕꯤ ꯑꯁꯤꯁꯨ ꯅꯝꯁꯤꯟꯗꯨꯅ ꯑꯗꯨꯝ ꯊꯝꯂꯤꯕ ꯑꯁꯤꯅꯤ
ꯃꯗꯨꯅ ꯚꯥꯔꯠ ꯂꯩꯉꯥꯛꯅ ꯃꯅꯤꯄꯨꯔꯗ ꯌꯦꯡꯂꯤꯕ ꯑꯈꯥꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯈꯪꯅ ꯈꯪꯅ ꯃꯅꯤꯄꯨꯔ ꯂꯩꯉꯥꯛꯅ ꯀꯔꯤꯁꯨ ꯈꯪꯗꯕ ꯁꯥꯗꯨꯅ ꯇꯨꯃꯤꯟꯅ ꯂꯩꯁꯤꯜꯂꯤꯕꯁꯤꯗꯤ ꯌꯥꯝꯅ ꯂꯥꯟꯒꯅꯤ꯫ ꯃꯔꯝ ꯑꯗꯨꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡ ꯑꯃꯠꯇ ꯑꯣꯏꯅ ꯄꯨꯟꯁꯤꯟꯗꯨꯅ ꯑꯄꯨꯟꯕꯒꯤ ꯊꯧꯅꯥ ꯄꯥꯡꯒꯜ ꯑꯗꯨ ꯁꯥꯒꯠꯇꯨꯅ ꯗꯤꯜꯂꯤꯒꯤ ꯂꯨꯆꯤꯡꯕꯁꯤꯡꯅ ꯌꯦꯡꯂꯤꯕ ꯑꯈꯥꯕ ꯃꯤꯠꯌꯦꯡꯁꯤꯡ ꯑꯗꯨ ꯆꯨꯝꯊꯣꯛꯅꯕ ꯍꯣꯠꯅꯕ ꯃꯊꯧ ꯇꯥꯏ꯫ ꯃꯗꯨ ꯅꯠꯇꯅ ꯍꯪꯂꯥꯏꯒꯤ ꯂꯩꯉꯥꯛ ꯑꯣꯏꯗꯨꯅ ꯂꯩꯕ ꯇꯥꯔꯒꯗꯤ ꯃꯅꯤꯄꯨꯔ ꯑꯁꯤ ꯅꯣꯡꯃ ꯅꯣꯡꯃꯒꯤ ꯂꯩꯈꯥ ꯇꯥꯕ ꯂꯩꯉꯥꯛ ꯑꯃ ꯍꯥꯏꯕꯗꯨ ꯑꯣꯏꯔꯒꯅꯤ ꯍꯥꯏꯕꯁꯤ ꯈꯪꯅ ꯑꯩꯈꯣꯏꯒꯤ ꯂꯩꯉꯥꯛꯂꯣꯏꯁꯤꯡꯅ ꯏꯔꯩꯕꯥꯛ ꯃꯅꯤꯄꯨꯔꯗ ꯊꯣꯛꯂꯤꯕ ꯑꯀꯟꯕ ꯂꯥꯜ ꯑꯁꯤ ꯂꯣꯏꯁꯤꯟꯅꯅꯕ ꯂꯧꯐꯝ ꯊꯣꯛꯄ ꯊꯧꯗꯥꯡꯁꯤꯡ ꯑꯗꯨ ꯂꯧꯕ ꯆꯨꯝꯒꯅꯤ꯫ ꯃꯗꯨ ꯅꯠꯇ꯭ꯔꯕꯗꯤ ꯃꯇꯝ ꯈꯔꯒꯤ ꯇꯨꯡꯗ ꯃꯅꯤꯄꯨꯔ ꯑꯁꯤ ꯀꯔꯤ ꯑꯣꯏꯔꯛꯀꯅꯤ ꯍꯥꯏꯕ ꯇꯝꯕ ꯉꯝꯗꯦ꯫ ꯅꯥꯀꯜ ꯑꯃꯔꯣꯝꯗ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝꯕꯨ ꯏꯪꯅ ꯆꯤꯛꯅ ꯁꯥꯟꯇꯤ ꯂꯩꯅ ꯏꯔꯩꯆꯥꯁꯤꯡꯕꯨ ꯂꯩꯍꯟꯕ ꯍꯥꯏꯕꯁꯤ ꯃꯇꯝ ꯃꯇꯝꯒꯤ ꯂꯩꯉꯥꯛꯄꯁꯤꯡꯒꯤ ꯊꯧꯗꯥꯡꯅꯤ꯫ ꯃꯤꯌꯥꯝꯒꯤ ꯄꯨꯟꯁꯤ, ꯃꯤꯌꯥꯝꯒꯤ ꯂꯟ-ꯊꯨꯝ ꯉꯁꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯉꯥꯛꯄꯤ ꯁꯦꯟꯕꯤꯒꯗꯕꯅꯤ꯫ ꯂꯝꯗꯝ ꯑꯁꯤꯗ ꯍꯧꯖꯤꯛ ꯊꯣꯛꯂꯤꯕ ꯁꯥꯟꯇꯤ ꯊꯨꯒꯥꯏꯕ ꯏꯔꯥꯡ ꯑꯁꯤ ꯂꯥꯛꯁꯤꯟꯅꯅꯕ ꯍꯣꯠꯅꯕ ꯍꯥꯏꯕꯁꯤꯁꯨ ꯂꯩꯉꯥꯛꯀꯤ ꯊꯧꯗꯥꯡꯅꯤ꯫ ꯂꯝꯗꯝꯁꯤꯒꯤ ꯃꯥꯏꯀꯩ ꯃꯔꯤꯗ ꯂꯩꯔꯤꯕ ꯃꯤꯌꯥꯝ ꯄꯨꯝꯅꯃꯛ ꯃꯈꯣꯏ ꯃꯈꯨꯠ ꯄꯨꯟꯗꯨꯅ ꯊꯝꯕꯒꯤ ꯄꯥꯡꯉꯛꯇ ꯀꯥꯡꯂꯨꯞ ꯃꯁꯦꯜꯒꯤ ꯃꯔꯛꯇ ꯑꯃꯅ ꯑꯃꯒꯤ ꯂꯝꯈꯩ ꯂꯥꯟꯗꯨꯅ ꯆꯠꯊꯣꯛ ꯆꯠꯁꯤꯟ ꯇꯧꯕ ꯌꯥꯗꯅ ꯂꯩꯅꯔꯤ꯫ ꯁ꯭ꯇꯦꯠ ꯑꯃꯒꯒꯤ ꯕꯥꯎꯟꯗꯔꯤꯗ ꯂꯩꯒꯗꯕ ꯕꯐꯔ ꯖꯣꯟꯕꯨ ꯀꯨꯀꯤ ꯇꯥꯕ ꯃꯐꯝꯁꯤꯡꯗ ꯂꯩꯔꯤꯕ ꯆꯤꯡ-ꯇꯝ ꯑꯅꯤꯒꯤ ꯃꯤꯌꯥꯝ ꯄ꯭ꯔꯖꯥꯁꯤꯡ ꯑꯁꯤꯒꯤ ꯃꯄꯤ ꯃꯄꯥꯗꯤ ꯉꯁꯤꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅꯤ꯫ ꯂꯩꯉꯥꯛ ꯑꯁꯤꯅ ꯊꯣꯛꯄ ꯑꯣꯔꯗꯔ ꯄꯨꯝꯅꯃꯛ ꯄ꯭ꯔꯖꯥꯁꯤꯡꯅ ꯏꯟꯒꯗꯕꯅꯤ꯫ ꯑꯗꯨꯕꯨ ꯍꯧꯖꯤꯛ ꯂꯩꯕꯥꯛ ꯑꯁꯤꯒꯤ ꯂꯣ ꯑꯦꯟ ꯑꯣꯔꯗꯔ ꯑꯁꯤ ꯑꯅꯤ ꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕꯒꯤ ꯆꯤꯡꯅꯕꯁꯨ ꯂꯩꯔꯤ꯫ ꯆꯤꯡꯗꯅ ꯑꯥꯏꯟ ꯑꯃ, ꯇꯝꯗꯅ ꯑꯥꯏꯟ ꯑꯃ, ꯑꯁꯨꯝꯅ ꯑꯅꯤ ꯊꯣꯛꯂꯕ꯭ꯔꯥ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯅ ꯆꯤꯡꯅꯔꯤ꯫ ꯆꯤꯡ ꯑꯃꯗꯤ ꯇꯝ ꯑꯅꯤ ꯑꯁꯤ ꯄꯨꯟꯁꯤꯜꯂꯕ ꯃꯇꯨꯡꯗ ꯂꯩꯔꯤꯕ ꯂꯩꯕꯥꯛ ꯑꯁꯤꯗ ꯉꯁꯤꯒꯤ ꯁꯦꯟꯇꯔꯒꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯂꯩꯉꯥꯛ ꯑꯁꯤꯅ ꯌꯦꯡꯂꯤꯕ ꯃꯤꯠꯌꯦꯡ ꯑꯁꯤ ꯀꯔꯝꯕ ꯃꯤꯠꯌꯦꯡꯅꯣ ꯍꯥꯏꯕꯗꯨ ꯈꯪꯕ ꯉꯝꯗꯦ꯫ ꯁꯦꯟꯇꯔꯒꯤ ꯕꯤ.ꯖꯦ.ꯄꯤ ꯂꯩꯉꯥꯛꯄꯨ ꯃꯇꯧ ꯀꯔꯝ ꯇꯧꯔꯒ ꯁ꯭ꯇꯦꯠ ꯂꯩꯉꯥꯛꯀꯤ ꯕꯤ.ꯖꯦ.ꯄꯤꯅ ꯋꯥꯔꯤ ꯁꯥꯅꯗꯨꯅ ꯏꯔꯥꯡꯒꯤ ꯋꯥꯔꯣꯏꯁꯤꯟ ꯄꯨꯔꯛꯅꯕ ꯍꯣꯠꯅꯒꯗꯒꯦ ꯍꯥꯏꯕꯗꯨ ꯃꯅꯤꯄꯨꯔ ꯄ꯭ꯔꯗꯦꯁꯀꯤ ꯕꯤ.ꯖꯦ.ꯄꯤꯒꯤ ꯑꯦꯝ.ꯑꯦꯜ.ꯑꯦꯁꯤꯡꯅ ꯃꯠ ꯃꯥꯟꯅꯅ ꯁꯦꯟꯇꯔꯗ ꯊꯣꯡ ꯊꯤꯟꯕ ꯑꯃ ꯆꯪꯏ꯫ ꯏꯔꯝꯗꯝ ꯏꯔꯩꯕꯥꯛꯄꯨ ꯉꯥꯛꯄ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛꯄꯁꯤꯡꯒꯤ ꯃꯊꯧꯗꯥꯡꯅꯤ꯫ ꯏꯪ ꯇꯞꯄ ꯁꯥꯟꯇꯤ ꯂꯩꯕ ꯂꯝꯗꯝ ꯑꯃ ꯑꯣꯏꯍꯟꯒꯦ ꯍꯥꯏꯔꯕꯗꯤ ꯁꯦꯟꯇꯔꯗ ꯑꯀꯟꯕ ꯄ꯭ꯔꯦꯁꯔ ꯑꯃ ꯄꯤꯔꯕ ꯃꯇꯨꯡꯗ ꯁꯦꯟꯇꯔꯅ ꯄꯤꯔꯤꯕ ꯄ꯭ꯔꯦꯁꯔ ꯑꯗꯨꯕꯨ ꯈꯪꯕꯤ ꯎꯕꯤꯔꯕ ꯃꯇꯨꯡꯗ ꯊꯣꯛꯂꯤꯕ ꯀꯨꯀꯤꯒꯤ ꯂꯥꯜ ꯑꯁꯤꯒꯤ ꯋꯥꯔꯣꯏꯁꯤꯟ ꯑꯗꯨ ꯄꯨꯔꯛꯄ ꯉꯝꯒꯅꯤ꯫ ꯏꯔꯩꯕꯥꯛ ꯏꯔꯝꯗꯝ ꯀꯟꯕ ꯍꯥꯏꯕꯁꯤ ꯂꯩꯉꯥꯛ ꯑꯁꯤꯒꯤ ꯊꯧꯗꯥꯡꯅꯤ ꯈꯜꯂꯒ ꯎꯄꯥꯏ ꯑꯃꯗꯒꯤ ꯑꯃ ꯊꯤꯕ ꯃꯊꯧ ꯇꯥꯏ ꯍꯥꯏꯕꯁꯤ ꯃꯤꯌꯥꯝꯒꯤ ꯑꯄꯥꯝꯕꯅꯤ꯫